Ngasi ayuk pung 13 minit 3 second kuntra taretagi pung 13 minit 3 second yang khai fauba Richter local magnitude manga dasmik manga yongna yuha hakre haina Manipur University ki seismological observatory na thadorpa cherol mana fongdorokli cherol sena hai yuha hakiba adugi safu Manipur senba thungna fauna ki yuha hakiba adugi epicenter Kamjong district ki Kamjong Chasat subdivision ki manung chana leiba huimai Thanagi kilometer 12 nongpok pangna chalaga leiba mafam amagi leimaidagi kilometer 30 rom luna leiba mafam amada oikhe mafam adu Imphaldagi nongpok pangna kilometer 33 rom chalaga leibani nakal amaromda yuwa hakiba aduna maram oiraga Thobal district ki Wangjing Lamding Higher Secondary School da hangliba relief camp ki building ki wall amasung ceiling ki saruk kharada crack chappa thengnare Thogdok aduna maram oiraga kaya yamna amang ata thokan khrabagi haibagi chap chaba reporting hauzik fawagi oina fangba ngamdre nakal amaromda ngasi numit yungba matung minute kunga second nimfu dasu amuk hanna yuwa haki haina Manipur University ki seismological observatory na thadorokpa atopa cherol mana khangalakle cherol sina hai ani subo oina hakiba yuwa adu Richter local magnitude mari dasmik mari oikhe ahanbo oina yuwa hakiba adugi epicenter adudagi Kha romda kilometer 10 rom chatlaga leiba mafam amagi leimaidagi kilometer 30 rom luna leiba mafam amada thogdok adugi epicenter oikhi haina su cherol sina makha tana fongdorokli